Chief Minister and BIREN gi MITYENG MAKHA PAIKHATLIBA Economic Revival Mission gi MANUNG CHANNA BISHNUPUR District LEIMARAM High School da HANGLIBA look camp ta LEIRIBA sing the Department of Veterinary and Animal Husbandry na ngasi yan Lishing Amadi Nganu Macha sani Yenthokkhre. Thoramaduga mari lainana Department of Veterinary and Animal Husbandry Director Redistribution na hai ngasi Yenthokkhre yen Amadi Nganu sing asi aphaba makhal gi yen nganu sing ni paikhatliba thorang asigi pandam di relief camp ta LEIRIBA sing asna yen Amadi Nganu sing asi ningthina loiduna makhoi gi senthok lambi ama ohinba ngamnaba ni haina makha takhe Yenthokkhre Manuga yen si Manu dana khagi campaign na marum yang popwa duga yen da su koi variety ni koina disum na pijeri se ana koi pandam de CM gi mission si makha da koi department ngam jab kharadang yen na yen oigera nganu oigera masi loiraga koi gi in matching china masi kana badu phangbi